ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯔꯩ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯃꯆꯥꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯃꯤ, ꯁꯥꯒꯩ ꯅꯥꯇꯩ ꯆꯥꯎꯏ꯫ ꯁꯛꯇ ꯆꯨꯗꯁꯨ ꯃꯍꯥꯛ ꯍꯦꯜꯂꯤ꯫ ꯅꯨꯔꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯥꯒꯩ ꯑꯣꯜꯂꯤ꯫ ꯃꯃꯥ ꯃꯄꯥꯅ ꯁꯤꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯈꯤꯗꯦ꯫ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅꯔꯤꯕ ꯈꯣꯝꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯍꯤ ꯈꯔ ꯍꯧꯆꯤꯡꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯔꯤꯕ ꯈꯣꯝꯕꯒꯤ ꯃꯌꯨꯝ ꯑꯗꯨ ꯍꯦꯟꯅ ꯑꯋꯥꯕꯒꯤ ꯐꯤꯕꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯁꯨ ꯊꯕꯛ ꯀꯟꯅ ꯁꯨꯖꯩ ꯍꯥꯏꯕꯇꯅꯤ ꯏꯃꯨꯡ ꯑꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯃꯨꯡ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏꯗꯨ ꯆꯔꯥ ꯍꯦꯟꯕ ꯐꯥꯎꯕ ꯐꯅꯌꯥꯝꯅ ꯌꯥꯎꯔꯦ꯫ ꯅꯨꯔꯩ ꯃꯍꯥꯛꯅ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯍꯣꯟꯕ ꯌꯥꯕ ꯃꯈꯩ ꯍꯣꯜꯂꯒ ꯏꯃꯨꯡ ꯑꯗꯨꯕꯨ ꯀꯌꯥꯔꯛ ꯄꯨꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯄꯥꯝꯗꯒꯤ ꯄꯣꯠ ꯍꯣꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯄꯥꯝꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯐꯥꯎꯕ ꯏꯀꯥꯏꯖꯔꯦ꯫ ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯗ ꯇꯣꯏꯅ ꯆꯔꯥ ꯍꯦꯜꯂꯛꯄꯁꯤꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯈꯣꯝꯕ ꯑꯌꯨꯛꯀꯤ ꯆꯦꯡ ꯂꯩꯇꯕꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯗ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯦ꯫ ꯊꯕꯛ ꯁꯨꯐꯝꯗ ꯑꯣꯏꯅ ꯈꯔ ꯆꯥꯔꯨꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯆꯠꯅꯕ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯟꯕ ꯍꯧꯏ꯫ ꯃꯁꯤꯗ ꯅꯨꯔꯩꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, "ꯅꯪꯗꯤ ꯐꯔꯦ, ꯑꯩꯅ ꯀꯗꯥꯏꯗ ꯆꯥꯍꯧꯒꯗꯣꯔꯤꯕ? ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯤꯕ, ꯀꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯣ?" ꯃꯥꯁꯨ ꯋꯥꯈꯜ ꯋꯥꯅ, "ꯅꯨꯔꯩ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯦ." "ꯀꯩꯅꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯣ? ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯔꯥ ꯑꯗꯨꯃꯛ ꯍꯦꯜꯂꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯂꯩꯇ꯭ꯔꯕꯗꯤ ꯍꯦꯟꯕ ꯇꯥꯔꯦꯗꯅ." "ꯑꯩꯗꯤ ꯍꯦꯟꯕ ꯉꯝꯂꯣꯏ꯫ ꯀꯌꯥ ꯌꯥꯝꯂꯦ ꯑꯩꯅ ꯆꯔꯥ ꯍꯦꯜꯂꯛꯂꯤꯕꯁꯦ꯫ ꯇꯨ, ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯦ ꯁꯔꯨ ꯉꯥꯛꯇ ꯆꯣꯡꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤ, ꯌꯦꯡꯕꯤꯌꯨ." "ꯏꯅꯦ ꯍꯣꯏꯗ ꯆꯦꯡꯂ ꯆꯥꯛꯂ ꯈꯔ ꯍꯪꯂꯨꯁꯨ, ꯑꯗꯨ ꯑꯣꯏꯔꯒꯅ." "ꯑꯩ ꯑꯁꯤꯕꯨ ꯆꯥꯛꯅꯤꯕꯤꯔꯣ? ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯗꯒꯤ ꯑꯩꯁꯦ ꯆꯥꯛꯅꯤ ꯐꯤꯅꯤꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯅ ꯋꯥꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯆꯦꯡ ꯆꯥꯛꯀ ꯍꯣꯜꯂꯤꯕ꯫ ꯏꯃꯥ ꯄꯥꯕꯨꯡꯗꯒꯤ ꯁꯦꯜ ꯅꯤꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯀꯨꯞ ꯃꯇꯥꯗ ꯃꯦꯟꯈꯠꯅꯔꯤꯕꯅꯤ." "ꯑꯩꯁꯨ ꯈꯪꯏ, ꯅꯪꯁꯨ ꯏꯃꯨꯡ ꯑꯁꯤ ꯑꯋꯥꯠꯄ ꯃꯌꯥꯝ ꯑꯃ ꯃꯦꯟꯈꯠꯄꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ꯫ ꯃꯗꯨꯒꯤ ꯀꯨꯈꯪ ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯅꯤꯡꯉꯣꯜ ꯑꯃꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯆꯦꯡ ꯆꯥꯛ ꯅꯤꯔꯕ ꯍꯣꯜꯂꯕꯁꯤꯕꯨ ꯐꯖꯕ ꯊꯕꯛꯂꯣ? ꯑꯩ ꯑꯁꯤꯕꯨ ꯂꯩꯀꯥꯏꯒꯤ ꯑꯎꯕ ꯃꯤꯁꯤꯡꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯒꯅꯤ? ꯃꯁꯤ ꯐꯥꯎꯕ ꯏꯀꯥꯏꯒꯤ ꯈꯥꯡꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯃꯨꯠꯄ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯣꯟꯗꯨꯅ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯦ." "ꯅꯨꯔꯩ, ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯨ ꯑꯩꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯣꯏꯅ ꯁꯨꯔꯤ꯫ ꯁꯦꯜ ꯌꯥꯝꯅ ꯐꯪꯗꯕ, ꯃꯇꯝ ꯆꯥꯅ ꯁꯦꯜ ꯐꯪꯗꯕꯁꯤꯗ ꯈꯔꯗ ꯋꯥꯕꯅꯤ." "ꯏꯃꯨꯡ ꯑꯁꯤꯅ ꯋꯥꯔꯤꯕꯁꯤꯕꯨ ꯈꯔ ꯈꯛꯇꯔꯅꯦ? ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯖꯕ ꯇꯥꯔꯕꯁꯨ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛꯇꯤꯅꯦ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕꯤꯅ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯏꯄꯥꯝꯗ ꯆꯪꯕ ꯐꯥꯎꯕ ꯇꯜꯂꯤ꯫ ꯆꯦꯡꯐꯨꯗ ꯆꯦꯡ ꯑꯃꯠꯇ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯇꯧꯗꯣꯏꯁꯦ?" ꯈꯣꯝꯕꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯈꯨꯝꯃꯤ, "ꯐꯔꯦ, ꯑꯩꯅ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯆꯦꯡ ꯈꯔ ꯋꯥꯠꯂꯛꯅꯕ ꯍꯣꯠꯅꯔꯒꯦ." "ꯍꯧꯖꯤꯛꯅ ꯀꯃꯥꯏꯅ ꯇꯧꯕ? ꯑꯌꯨꯛꯀꯤ ꯆꯥꯛꯁꯤꯅ ꯀꯝꯗꯧꯕ ꯇꯥꯕ?" "ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯦꯟꯕ ꯇꯥꯔꯦꯗꯅ." "ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯍꯦꯟꯈ꯭ꯔꯤꯕ, ꯍꯧꯖꯤꯛ ꯑꯌꯨꯛꯁꯨ ꯑꯃꯨꯛ ꯆꯔꯥ ꯍꯦꯜꯂꯕꯗꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯁꯤꯕꯣ? ꯏꯃꯥꯒꯤꯅ ꯑꯃꯨꯛ ꯀꯝꯗꯧꯕ? ꯅꯥꯔꯤꯕꯁꯤꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯂꯩꯇꯦ, ꯂꯥꯏꯁꯨ ꯈꯨꯔꯨꯝꯗꯦ꯫ ꯑꯅꯥꯕꯁꯤꯕꯨꯅ ꯀꯔꯤ ꯄꯤꯖꯒꯗꯣꯔꯤꯕꯅꯣ?" ꯈꯣꯝꯕ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯀꯣꯛ ꯁꯥꯏ꯫ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯀꯣꯛ ꯁꯥꯏ꯫ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯐꯝꯊꯩ꯫ "ꯑꯩ ꯈꯪꯗ꯭ꯔꯦ, ꯑꯩ ꯇꯁꯦꯡꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ." ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯅꯔꯤꯕꯁꯤ ꯐꯃꯨꯡꯗ ꯅꯥꯗꯨꯅ ꯍꯤꯞꯂꯤꯕꯤ ꯂꯩꯃꯍꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅꯁꯨ ꯇꯥꯏ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯃꯤꯠꯀ ꯌꯦꯡꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯂꯩꯃꯍꯜ ꯃꯥꯅ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯍꯦꯟꯅ ꯋꯥꯍꯟꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯇꯞꯅ ꯍꯥꯏ, "ꯏꯃꯥ, ꯑꯩꯒꯤ ꯈꯨꯠꯇ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ, ꯀꯝꯗꯧꯒꯅꯤ? ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯦꯡ ꯂꯩꯇꯗꯅ ꯆꯥꯛ ꯊꯣꯡꯗꯦ꯫ ꯑꯩꯈꯣই ꯄꯨꯟꯅ ꯆꯔꯥ ꯍꯦꯟꯃꯤꯟꯅꯩ꯫ ꯇꯥꯆꯧꯁꯨ ꯃꯀꯣꯛ ꯁꯥꯔꯦ꯫ ꯂꯥꯡꯂꯦꯟ, ꯏꯃꯥꯅ ꯑꯁꯨꯝꯅ ꯅꯥꯗꯨ ꯂꯩꯕꯁꯤꯅ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯍꯟꯕꯅꯤ꯫ ꯂꯥꯏ ꯃꯥꯁꯨ ꯊꯣꯛꯅ ꯐꯠꯇꯦ꯫ ꯑꯩꯕꯨ ꯑꯁꯨꯝꯅ ꯅꯥꯍꯟꯗꯨꯅ ꯊꯝꯕꯁꯤꯕꯨ ꯀꯔꯤꯅꯣ?
ꯐꯥꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯟꯅ ꯐꯕ ꯌꯥꯔꯦ, ꯑꯗꯨꯕꯨ ꯑꯗꯨꯝ ꯀꯨꯝ ꯂꯩꯅꯥ ꯑꯃꯒꯨꯝꯅ ꯅꯥꯗꯨꯅ ꯂꯩꯔꯦ꯫ ꯏꯃꯥꯒꯤ ꯑꯅꯥꯕꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯊꯣꯛꯄ ꯉꯝꯗꯦ꯫ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯋꯥꯔꯦ꯫ ꯇꯥꯆꯧ ꯃꯊꯟꯇꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯕꯦꯝꯃ, ꯏꯃꯥꯅ ꯊꯕꯛ ꯁꯨꯕ ꯉꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯁꯤ ꯌꯧꯅ ꯋꯥꯔꯤꯕꯁꯦ ꯈꯛ ꯋꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯏꯃꯥꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯁꯤꯔꯅꯦ? ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯏꯃꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯔꯝꯍꯥꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯤ? ꯏꯃꯥꯁꯦ ꯐꯃꯨꯡ ꯑꯁꯤꯗ ꯑꯗꯨꯝ ꯍꯤꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦꯅꯦꯍꯦ꯫ ꯏꯃꯥ, ꯏꯅꯝꯃꯁꯨ ꯌꯥꯝꯅ ꯋꯥꯖꯔꯦ꯫ ꯌꯨꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕꯒꯤ ꯁꯔꯨꯛꯇ ꯃꯍꯥꯛꯁꯨ ꯇꯤꯜꯂꯔꯦ꯫ ꯑꯩꯁꯨ ꯈꯪꯉꯤ, ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯩ ꯈꯟꯖꯩ ꯍꯥꯏꯕꯁꯨ ꯏꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯋꯥꯔꯕꯁꯨ ꯃꯥꯅ ꯃꯄꯥꯝꯗꯒꯤ ꯆꯦꯡ ꯆꯥꯛ ꯍꯣꯟꯗꯨꯅ ꯑꯁꯣꯟꯕꯤ ꯃꯃꯥ ꯑꯩꯕꯨ ꯄꯨꯛ ꯊꯟꯅꯕ ꯄꯤꯖꯅꯕ ꯍꯣꯠꯅꯖꯩ꯫ ꯏꯃꯥ, ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯅꯤꯕꯁꯦ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯗꯦ꯫ ꯃꯥꯁꯨ ꯏꯀꯥꯏꯒꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯇꯧꯖꯔꯤ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯄꯦꯟꯖꯗ꯭ꯔꯦ꯫ ꯏꯃꯥ ꯈꯪꯉꯤ, ꯏꯃꯥꯅꯦ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯏꯃꯥ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯆꯥꯏ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯆꯔꯨꯔꯥ? ꯑꯩꯅ ꯌꯨꯝꯁꯤꯗ ꯑꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯅ ꯑꯔꯥꯟꯕ ꯑꯃ ꯑꯣꯏꯔꯗ꯭ꯔꯥ? ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ꯫ ꯁꯣꯝꯗ ꯑꯃꯨꯛ ꯅꯨꯔꯦꯡꯅ ꯋꯥ ꯃꯈꯥ ꯇꯥꯏ꯫ ꯇꯁꯦꯡꯅ ꯏꯀꯥꯏꯔꯕꯅꯤ ꯑꯩ꯫ ꯏꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯎꯕꯗ ꯁꯣꯛꯆꯤꯜꯂꯦ ꯍꯥꯏꯗꯕ ꯃꯤ ꯑꯃꯇ ꯌꯥꯎꯗ꯭ꯔꯦ꯫ ꯈꯣꯝꯕꯅ ꯈꯨꯝꯃꯤ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯄꯥꯝꯗ ꯆꯠꯂꯨꯔꯅꯨꯗꯅ꯫ ꯍꯣꯏꯅ ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯆꯦꯡ ꯆꯥꯛ ꯍꯣꯜꯂꯒꯅꯦ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯅꯔꯤꯕꯁꯦ꯫ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯗ ꯍꯦꯛ ꯋꯥꯏꯊꯣꯡꯂꯨꯗꯅ ꯅꯨꯔꯦ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯦ ꯄꯨꯡꯊꯤ ꯍꯦꯛ ꯊꯤꯔꯕꯅꯤ꯫ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯆꯨꯝꯗ꯭ꯔꯣ? ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯀꯔꯤꯁꯨ ꯋꯥꯠꯅꯂꯣꯏ ꯍꯥꯏꯗꯅ ꯅꯪꯅ ꯑꯩꯕꯨ ꯄꯨꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯅꯪꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯀꯣꯛ ꯇꯥꯎꯔꯤꯕ ꯁꯝ ꯑꯁꯤ ꯐꯥꯎꯕ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯀꯥꯎꯔꯦ꯫ ꯆꯔꯥ ꯍꯦꯟꯕꯗ ꯏꯌꯥꯡ ꯑꯁꯤꯁꯨ ꯐꯅ ꯀꯪꯁꯤꯜꯂꯤ꯫ ꯃꯁꯤ ꯀꯔꯤꯒꯤ ꯅꯪꯅ ꯈꯪꯗꯦ? ꯑꯩꯁꯨ ꯎꯏ, ꯑꯩꯁꯨ ꯈꯪꯉꯤꯅꯤ꯫ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯗꯅ꯫ ꯏꯃꯥꯈꯣꯏꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯋꯥ ꯇꯥꯟꯅꯍꯧꯔꯣ, ꯑꯩ ꯊꯕꯛ ꯆꯠꯂꯒꯦ꯫ ꯁꯦꯜꯁꯨ ꯐꯪꯗꯕ ꯊꯕꯛ ꯑꯗꯨꯗꯤ ꯆꯠꯄꯤꯔꯨꯔꯅꯨ꯫ ꯁꯦꯜꯁꯨ ꯐꯪꯗꯅ ꯑꯗꯨꯝ ꯆꯠꯄꯒꯤ ꯃꯊꯧ ꯀꯔꯤꯕꯨ ꯇꯥꯒꯦ? ꯆꯠꯂꯅꯨ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯉꯁꯤꯗꯤ ꯅꯨꯔꯩ ꯃꯍꯥꯛ ꯅꯍꯥꯟ ꯃꯈꯩ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝꯁꯤꯡꯗꯨ ꯃꯁꯤꯅ ꯊꯣꯛꯅ ꯃꯔꯤ ꯃꯔꯤ ꯍꯥꯏꯊꯔꯒꯦ ꯈꯟꯅ ꯍꯥꯏꯊꯔꯛꯂꯦ꯫ ꯏꯄꯥꯝꯅ ꯎꯟꯕꯤꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯂꯤꯛꯀꯣꯟꯁꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯠꯄ ꯄꯨꯝꯕ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯂꯣꯏꯅ ꯑꯣꯏꯈ꯭ꯔꯦ꯫ ꯏꯄꯥꯝꯗ ꯆꯠꯄꯗ ꯅꯥ ꯈꯧꯔꯤ ꯈꯨꯠ ꯄꯨꯝꯍꯥꯡ ꯍꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯩꯅꯦ ꯅꯍꯥꯟ ꯃꯈꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯉꯥꯡꯗꯕꯤ ꯂꯥꯛꯄꯅꯤ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ꯫ ꯌꯥꯔꯦ ꯂꯦꯞꯄꯣ꯫ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯅꯪꯒꯤ ꯀꯥꯏꯊꯣꯛꯈꯤꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯑꯩꯅ ꯑꯃꯨꯛ ꯂꯩꯒꯦ꯫ ꯀꯔꯝꯕ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯅꯪꯅ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯨꯛ ꯂꯩꯗꯣꯏꯕ? ꯍꯧꯖꯤꯛ ꯆꯥꯅꯤꯡꯉꯥꯏ ꯆꯦꯡ ꯐꯥꯎꯕ ꯂꯩꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯁꯨꯛ ꯀꯟꯅ ꯏꯁꯧ ꯂꯥꯡꯅꯔꯤꯕꯁꯦ? ꯃꯁꯤꯗꯩꯁꯤꯗ ꯅꯃꯥꯁꯤꯅ ꯀꯨꯝꯂꯩꯅꯥꯒꯨꯝ ꯅꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯗꯣ ꯍꯥꯏꯗꯅ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦ, ꯁꯨꯕꯁꯨ ꯅꯠꯇꯦꯕ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯉꯝꯅꯕꯁꯨ ꯍꯣꯠꯅꯔꯒꯦ꯫ ꯑꯩꯕꯨ ꯃꯅꯥꯁꯨ ꯊꯥꯗꯕ꯫ ꯃꯃꯥꯒꯤ ꯋꯥ ꯄꯜꯂꯛꯄꯗꯨꯗ ꯃꯇꯥꯡ ꯑꯁꯤꯗ ꯏꯃꯥ ꯄꯨꯁꯤꯜꯂꯛꯀꯅꯣ꯫ ꯄꯨꯁꯤꯟꯗ꯭ꯔꯕꯗꯤ ꯀꯩꯅꯣ? ꯃꯥꯅ ꯅꯥꯗꯨꯅ ꯂꯩꯕꯅ ꯑꯩꯈꯣꯏꯗ ꯐꯅꯌꯥꯝ ꯌꯦꯠꯂꯦꯗꯅ꯫ ꯌꯦꯠꯄ ꯍꯥꯏꯕꯨ ꯐꯅ ꯌꯦꯠꯂꯦ꯫ ꯂꯩꯔꯤꯕ ꯅꯆꯟꯅꯨꯄꯤꯁꯤꯁꯨ ꯃꯉꯥꯏ ꯃꯃꯥ ꯑꯅꯥꯕꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯈꯟꯕꯤꯕ ꯖꯥꯠ ꯅꯠꯇꯦ꯫ ꯑꯩꯇꯅꯅꯦ ꯈꯥ ꯋꯥꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯏꯃꯥꯏꯁꯦ ꯊꯥꯡꯗꯣꯛꯇꯨꯅ ꯏꯀꯥꯏꯕ ꯈꯪꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯅ ꯆꯥꯅꯕ ꯅꯤꯔꯨꯔꯤꯕ꯫ ꯅꯨꯔꯩ, ꯅꯪꯒꯤ ꯋꯥꯗꯣ ꯌꯥꯝ ꯍꯦꯟꯃꯜꯂꯤꯀꯣ꯫ ꯏꯃꯥꯈꯣꯏ ꯇꯥꯈꯤꯅꯤ꯫ ꯃꯈꯥ ꯇꯥꯔꯅꯨ꯫ ꯇꯥꯒꯤ ꯇꯥꯁꯅꯨ ꯀꯩꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯔꯥꯟꯕꯔꯣ? ꯑꯩꯒꯤ ꯂꯩꯕꯛ ꯑꯁꯦ ꯏꯃꯨꯡ ꯑꯁꯤꯗꯤ ꯍꯦꯛ ꯋꯥꯏꯊꯣꯡꯂꯨꯗꯅ ꯄꯨꯡꯊꯤ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯨꯗ ꯏꯃꯥ ꯄꯥꯕꯨꯡꯅ ꯁꯤꯟꯕ ꯅꯨꯄꯥ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯗꯨꯗꯅꯦ ꯑꯩꯁꯦ ꯂꯩꯖꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯑꯁꯤ ꯌꯧꯅ ꯋꯥꯔꯤꯕꯁꯦ ꯈꯛ ꯋꯥꯔꯝꯂꯣꯏꯀꯣ꯫ ꯄꯨꯟꯁꯤ ꯑꯁꯦ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ꯫ ꯋꯥꯐꯝ ꯑꯁꯤꯗ ꯈꯣꯝꯕꯅ ꯈꯔ ꯐꯤꯡꯒꯠꯅ, ꯀꯔꯤꯕ? ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕꯗꯣ? ꯅꯪꯉꯣꯟꯗ ꯂꯩꯕꯗꯒꯤ ꯑꯩ ꯑꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕ꯫ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯋꯥ ꯌꯥꯗꯈꯩ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯈꯟꯗꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯄꯨꯝꯂꯣꯏ ꯍꯦꯛ ꯂꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩ ꯄꯦꯜꯂꯦ, ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ꯫ ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛꯇꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯏ꯫
ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯠꯈ꯭ꯔꯣꯅ ꯅꯄꯥꯝꯅ ꯅꯨꯡꯉꯥꯏ ꯂꯩꯔꯨꯔꯣ ꯑꯩꯒꯤ ꯌꯨꯝꯁꯤ ꯂꯩꯕꯗ ꯅꯪ ꯌꯥꯝ ꯋꯥꯔꯕꯅꯤ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪ ꯂꯩꯔꯨꯔꯣ ꯅꯨꯔꯩꯁꯨ ꯁꯥꯎꯒꯠꯇꯨꯅ ꯈꯨꯝꯃꯤ ꯏ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯋꯥꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯇꯝꯅ ꯍꯦꯛꯇ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯍꯣ ꯅꯕꯦꯝꯃ ꯑꯩ ꯂꯥꯛꯄꯗꯒꯤꯅꯦ ꯌꯨꯝ ꯑꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯕꯅꯤ ꯈꯪꯖꯧꯋꯣ ꯈꯪꯖꯧ ꯏꯄꯥꯝꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯛꯄꯅꯤ ꯃꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯅꯃꯥꯏꯗꯣ ꯏꯀꯥꯏꯒꯤꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯕꯨ ꯏꯄꯥꯝꯗ ꯆꯠꯂꯨ ꯀꯥꯏꯅ ꯈꯔ ꯈꯔꯗꯒꯤ ꯈꯣꯝꯕ ꯃꯍꯥꯛ ꯍꯟꯗꯛꯃꯨꯛꯀꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ ꯈꯪꯁꯥꯎ ꯁꯥꯎꯏ ꯁꯥꯎꯕꯅ ꯍꯦꯟꯃꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯅꯨꯔꯩꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯁꯥꯄꯨ ꯀꯟꯅ ꯁꯤꯠ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯅꯪ ꯃꯇꯣꯏꯅꯔꯥ ꯅꯄꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯕꯨ ꯊꯥꯛꯂꯦꯗꯤ ꯀꯩꯅꯣ ꯌꯨꯝ ꯑꯁꯤ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯅꯨꯔꯩ ꯃꯥꯁꯨ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯤ ꯏꯄꯥꯝ ꯂꯩꯔꯝꯕꯒꯤ ꯅꯌꯨꯝ ꯑꯁꯤ ꯂꯩꯕ ꯉꯝꯖꯕꯅꯤꯍꯦ 이몽아 시기다막다 쏙와나 호나리바이부 낭낭아 시쿠 타라바 와라스와나 푼시에세 마파마시다 마이쿠 마락다 일리라키바니 아이나 쏙와나 떠우자리바시부 가이슈 캉다바 사두나 낭나 아이기 마이다 쿠 타라바 다나바 타먹디 까난 떠위 파이 낭나 떠용나 감라바니나 마시야 바누미나 시드기 아이 나임 아빠바시다네 아이 레이크라로이 나마나 자나 코이 뿌나네 짜라 헤들레오 헤헤 떠비만 마사 캉다바 ꯆꯠꯈ꯭ꯔꯣꯅ ꯅꯪꯅ ꯆꯠꯈꯤꯕꯗ ꯑꯩꯅ ꯈꯥꯝꯒꯗꯕ ꯅꯠꯇꯦ ꯆꯠꯈꯤꯅꯤꯌꯦ ꯅꯌꯨꯝ ꯑꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯣꯏ ꯁꯨꯛ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯂꯩꯖꯍꯧ ꯂꯩꯃꯍꯟꯅ ꯃꯆꯥꯅꯨꯄꯤꯗ ꯕꯦꯝꯃ ꯅꯅꯝꯃꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨꯁꯣꯅꯦꯍꯦ ꯅꯕꯨꯡꯁꯨ ꯐꯥꯖꯤꯜꯂꯣ ꯃꯈꯥ ꯇꯥꯔꯒꯅꯨ ꯍꯥꯏꯌꯣ ꯍꯣꯏ ꯏꯃꯥ ꯂꯥꯡꯂꯦꯟ ꯃꯅꯝ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯂꯥꯡꯂꯦꯟꯅ ꯃꯕꯨꯡꯗ ꯍꯥꯏ ꯇꯥꯆꯧ ꯀꯩꯒꯤꯅꯣ ꯇꯥꯆꯧꯅ ꯏꯅꯝꯃꯗ ꯈꯨꯠ ꯊꯥꯔꯤꯕꯁꯤꯕꯣ ꯂꯥꯡꯂꯦꯟ 마기 와이 구딩나 나붕이기 ꯊꯃꯣꯏꯁꯤꯗ ꯇꯥꯁꯣꯟꯅ ꯊꯤꯟꯕꯒꯨꯝ ꯇꯧꯏꯅꯦ 이몽 ꯑꯁꯦ ꯐꯤꯕꯝ ꯈꯔ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ ꯃꯥꯅ ꯃꯄꯥꯝꯗꯒꯤ ꯆꯦꯡꯁꯥꯡ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯍꯣꯟꯗꯨꯅ 이몽 ꯑꯁꯤꯕꯨ ꯊꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯁꯨ ꯅꯕꯨꯡꯕꯨꯅ ꯈꯪꯏ ꯑꯁꯤꯒꯨꯝꯕ ꯈꯔꯁꯤꯒꯤꯗꯃꯛꯇ ꯃꯥꯅ ꯑꯁꯤ ꯌꯧꯅ ꯋꯥ ꯉꯥꯡꯒꯗꯕ ꯅꯠꯇꯦ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯅꯨꯔꯩꯗ ꯁꯥꯎꯅ ꯎꯄꯨꯗꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯟꯕ ꯍꯧꯏ ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯤ 이나마다 곧 타버디 란간이 따서 이마마디 이몽아 시기다먹다 이나마나 까야기 마디 간자이 만하다 찜마 사나 파우바 까이두나 이몽아 시기 자쿵기 마이리 오hen 기분이 와이 구딩다 마나 아두금바 왕강상강강무세 나붕 따싱나 따방암tre 유무시 레이버다기마 얌나 와라마레 파파마두다 누가이나 mahak 레저르스니 마두바 헥다 야부 와라니 따서 마뚱다 ꯑꯗꯨꯝ ꯂꯩꯅꯕꯗ ꯍꯥꯏꯕꯤꯒꯅꯨ ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯟꯕ ꯌꯥꯗꯕ ꯑꯣꯏꯔꯕꯗꯤ ꯃꯕꯨꯛ ꯊꯟꯕ ꯀꯅꯥꯃꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯩꯖꯔꯨꯁꯅꯤ ꯅꯨꯔꯩꯗꯣ ꯈꯥꯎꯗꯨꯃ ꯃꯈꯨꯠꯇ ꯊꯣꯛꯄꯥꯏ ꯁꯥꯎꯕꯅꯁꯨ ꯂꯣꯏꯔꯕ ꯃꯍꯥꯛꯅꯤ ꯃꯍꯥꯛ ꯀꯥꯗꯨꯗꯒꯤ ꯊꯣꯛꯅꯕ ꯍꯣꯠꯅꯩ ꯂꯥꯡꯂꯦꯟꯅ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯅꯝꯃ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯇꯥꯆꯧꯅ ꯈꯔ ꯉꯥꯡꯕꯒꯤꯕꯨ ꯇꯥꯆꯧꯁꯦ ꯏꯃꯥꯗ ꯑꯩ ꯉꯥꯡꯍꯟꯒꯦ ꯅꯨꯔꯩꯅ ꯈꯨꯝꯃꯤ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯃꯄꯨꯟꯁꯤꯁꯤꯅ ꯑꯁꯤ ꯌꯧꯅꯤꯡꯕ ꯉꯝꯖꯔꯤꯕꯁꯦ ꯃꯁꯤ ꯀꯅꯥꯒꯤ ꯃꯄꯥꯜꯗꯒꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯃꯥꯏꯗꯁꯨ ꯃꯥꯅ ꯈꯨꯠ ꯊꯥꯕ ꯁꯥꯕ ꯏꯅꯝꯃꯁꯦ ꯑꯃꯨꯛꯇ ꯁꯥꯎꯒꯠꯄꯤꯈꯤꯅꯨ ꯇꯥꯆꯧꯅ ꯂꯥꯜꯂꯝꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯅꯆꯜꯂꯩꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯄꯤꯈꯤꯅꯨ ꯑꯩꯗꯤ ꯆꯠꯂꯅꯤ ꯃꯤꯔꯥꯡ ꯊꯨꯕ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯃꯤꯀꯨꯞ ꯑꯝꯇ ꯂꯩꯅꯤꯡꯗꯦ ꯃꯁꯤꯗ ꯈꯣꯝꯕꯅ ꯆꯠꯈ꯭ꯔꯣ ꯁꯅꯥ ꯂꯨꯄꯥꯅ ꯊꯟꯕ ꯅꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯅꯪ ꯆꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯣ ꯆꯠꯈꯤꯅꯤꯌꯦ ꯆꯠꯀꯅꯤ ꯂꯩꯖꯅꯤꯡꯗꯤꯌꯦ ꯅꯌꯨꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯂꯥꯛꯈꯤ ꯏꯅꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯝꯇ ꯆꯤꯟꯕ ꯐꯪꯗ꯭ꯔꯤꯗꯅ ꯑꯩ ꯄꯨꯝꯅꯃꯛ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯐꯔꯦ ꯅꯌꯨꯝ ꯑꯁꯤꯗꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯔꯣꯏ ꯏꯅꯝꯃ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯥꯏꯀꯩꯁꯨ ꯌꯦꯡꯂꯛꯀꯅꯨ ꯑꯩ ꯆꯠꯂꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯈꯥꯝꯕ ꯌꯥꯗꯅ ꯅꯨꯔꯩ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯃꯕꯨꯡꯗ ꯍꯥꯏꯖꯩ ꯇꯥꯆꯧ ꯏꯅꯝꯃꯁꯤ ꯑꯃꯨꯛꯇ ꯈꯥꯝ ꯁꯦꯕ ꯇꯥꯆꯧ 이나마씨 ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯇꯥꯆꯧ ꯑꯕꯦꯝ ꯆꯠꯆꯈ꯭ꯔꯁꯅꯨ ꯃꯥꯒꯤ ꯃꯅꯤꯡ ꯇꯝꯖꯈ꯭ꯔꯁꯅꯨ ꯃꯥꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯕ ꯑꯩꯅꯁꯨ ꯃꯨꯟꯅ ꯈꯪꯏ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨꯗꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤꯔꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯃꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯋꯥꯔꯦ ꯑꯕꯦꯝ ꯅꯅꯝꯃꯁꯦ ꯃꯄꯥꯝ ꯗꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯔꯁꯅꯤ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯇꯥꯆꯧ ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯗꯦꯀꯣ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔꯨꯔꯦ ꯐꯔꯦ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯁꯅꯤ 이봉수 이몽아 씨부 이몽아 뭐 이번 감남 호나르게 그리슈 칼루로노 바레 랑난 이마가 파산 레라모 이봉 타북 잘라게
ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯆꯦꯡ ꯈꯔ ꯋꯥꯠꯂꯛꯀꯦ. ꯇꯥꯆꯧ. ꯏꯃꯥꯗ ꯅꯪꯅ ꯈꯔ ꯐꯖꯅ ꯋꯥꯔꯤ ꯁꯥꯎ. ꯑꯩ ꯆꯠꯂꯒꯦ. ꯑꯩ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯏꯃꯥꯗ ꯈꯔ ꯍꯥꯏꯌꯨꯀꯣ. ꯇꯥꯆꯧ. ꯈꯣꯝꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯂꯥꯡꯂꯦꯟꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯏ. ꯈꯨꯌꯥꯗꯨꯗ ꯃꯍꯥꯛ ꯐꯝꯊꯩ. ꯃꯃꯥꯒꯤ ꯃꯁꯛꯄꯨ ꯌꯦꯡꯏ. ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ. ꯂꯩꯃꯍꯜ ꯃꯥꯁꯨ ꯄꯨꯝꯅꯃꯛ ꯈꯪꯏ, ꯄꯨꯝꯅꯃꯛ ꯇꯥꯏ. ꯃꯥꯁꯨ ꯋꯥ ꯑꯃꯠꯇ ꯍꯪꯕ ꯉꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯩ. ꯅꯨꯔꯩ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝ ꯑꯗꯨꯗ ꯐꯝꯂꯤ. ꯋꯥꯐꯝ ꯄꯨꯝꯕꯁꯨ ꯃꯃꯥꯗ ꯂꯣꯏꯅ ꯍꯥꯏ. ꯀꯕꯣꯛꯂꯩ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯥꯎ ꯄꯨꯝꯅꯃꯛ ꯇꯥꯔꯦ. ꯃꯥꯅ ꯍꯥꯏ, ꯏꯕꯦꯝꯃ, ꯅꯪꯒꯤꯁꯤꯕꯨ ꯇꯁꯦꯡꯅ ꯃꯍꯥꯛꯀ ꯈꯥꯏꯅꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ꯭ꯔꯣ? ꯏꯃꯥ, ꯈꯥꯏꯅꯕꯅ ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝꯃ ꯐꯩ. ꯀꯔꯤꯒꯤ ꯑꯩꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯖꯔꯨꯒꯅꯤ? ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯊꯤ ꯃꯀꯨꯝ ꯄꯨꯗꯨꯅ ꯑꯩ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯒ ꯑꯩꯕꯨ ꯐꯨꯕ ꯉꯝꯕ, ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯕ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ. ꯇꯧꯕꯤꯃꯜ ꯃꯁꯛ ꯃꯇꯧꯅ ꯈꯪꯈꯤꯗ꯭ꯔꯦꯗ. ꯏꯆꯥ ꯑꯁꯤꯅ ꯃꯃꯥꯏꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯔꯤꯕ. ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯇꯦꯡ ꯀꯌꯥꯅꯤ ꯄꯥꯡꯂꯤꯕ. ꯏꯃꯨꯡ ꯑꯁꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯈꯟꯖꯔꯤꯕ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯃꯥꯅ ꯍꯦꯛꯇ ꯐꯨꯗꯨꯅ ꯇꯥꯜꯂꯕ. ꯏꯃꯥ, ꯑꯩ ꯆꯠꯂꯔꯣꯏ. ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯅ ꯏꯈꯣꯡ ꯑꯁꯤ ꯊꯥꯡꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯃꯌꯨꯝ ꯁꯛꯇꯥꯗꯨꯗ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯤ. ꯅꯆꯥ ꯑꯩꯁꯦ ꯃꯐꯝ ꯑꯗꯨ ꯂꯩꯔꯨꯕꯗꯒꯤ ꯇꯁꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ. ꯏꯕꯨꯡꯉꯣꯗꯨꯅ ꯑꯃꯨꯛ ꯀꯧꯕ ꯂꯥꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯐꯅ ꯂꯥꯛꯆꯁꯅꯨ. ꯑꯩꯗꯤ ꯁꯨꯛꯆꯠ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯔꯣꯏ. ꯃꯃꯥ ꯑꯅꯥꯕꯤ ꯀꯨꯝꯂꯩꯅ ꯅꯥꯕꯗꯨꯅ ꯐꯃꯨꯡꯗꯒꯤ ꯃꯆꯤ ꯑꯃ ꯊꯦꯡꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤꯗꯣ. ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯁꯧ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ. ꯑꯩꯅ ꯈꯥꯔꯥꯏ ꯈꯪꯗꯅ ꯄꯨꯕ ꯂꯥꯛꯄ ꯀꯣꯏꯆꯦꯜ ꯆꯦꯜꯂꯤꯕ. ꯑꯁꯨꯛ ꯋꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯩꯅ ꯃꯊꯤ ꯃꯀꯨꯝ ꯄꯨꯗꯨꯅ ꯍꯣꯠꯅꯔꯝꯂꯒ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯅꯥꯁꯨ ꯊꯥꯗꯕ. ꯏꯃꯥ, ꯅꯆꯥꯏ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ. ꯏꯃꯥꯅ ꯇꯠꯇꯅ ꯍꯥꯏꯈꯤꯕ ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯟꯕ ꯈꯛ ꯌꯥꯗꯕꯅꯤ ꯍꯥꯏꯕꯗꯣ ꯅꯆꯥ ꯍꯧꯖꯤꯛꯇꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯏ. ꯑꯁꯦꯡꯕꯅꯤ, ꯋꯥꯐꯝ ꯑꯁꯤ ꯀꯕꯣꯛꯂꯩꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯃꯃꯥꯡꯊꯛꯇ ꯍꯥꯏꯈꯤꯕ ꯂꯩꯔꯕꯅꯤ. ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯂꯣꯏꯖꯔꯦ ꯍꯥꯏꯅ ꯅꯤꯡꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯥꯏꯒ ꯀꯔꯤꯁꯨ ꯌꯦꯡꯗꯅ ꯈꯣꯝꯕꯒꯤ ꯃꯇꯨꯡꯗ ꯍꯦꯛꯇ ꯏꯟꯅꯈꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯔꯦ. ꯇꯅꯧ ꯇꯅꯧꯔꯗꯅ ꯐꯖꯔꯝꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯃꯈꯨꯠ ꯃꯁꯥ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ. ꯐꯤꯕꯝ ꯑꯃꯗ ꯑꯣꯜꯂꯤ. ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯃꯊꯟꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯗꯨꯅ ꯃꯊꯃꯣꯏ ꯑꯗꯨꯗ ꯃꯈꯨꯠ ꯈꯨꯗꯨꯝꯅ ꯁꯨꯖꯕꯅꯤ. ꯃꯇꯝ ꯑꯗꯨꯗ ꯀꯕꯣꯛꯂꯩꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯥꯅ ꯍꯥꯏꯕ ꯋꯥꯒ ꯀꯔꯤꯁꯨ ꯏꯟꯗꯅ ꯑꯗꯨꯝꯅꯒꯤ ꯍꯦꯛꯇ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗ ꯆꯦꯟꯊꯣꯛꯈꯤꯕꯗꯨꯗ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯐꯥꯎꯈꯤ. ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯒꯅꯤ? ꯃꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯃꯍꯥꯛꯁꯨ ꯈꯥꯡꯗꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯣꯊꯣꯛꯇꯨꯅ ꯉꯥꯡꯕ ꯑꯃ ꯍꯧꯔꯛꯂꯤ. ꯀꯕꯣꯛꯂꯩꯅ ꯍꯥꯏ, ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯣ ꯃꯇꯝꯗꯨꯗ ꯅꯪꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯕꯨ ꯐꯠꯇꯅ ꯑꯗꯨꯃꯛ ꯈꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯀꯥꯗ ꯋꯥꯏꯊꯨꯡꯂꯨꯔꯕꯗ ꯏꯆꯥꯒꯤ ꯐꯤꯕꯝ ꯑꯁꯤꯗꯤ ꯑꯁꯤ ꯌꯧꯅ ꯁꯣꯛꯆꯤꯜꯂꯤ. ꯌꯦꯡꯉꯣ, ꯅꯨꯄꯥꯗꯨꯗ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ? ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ, ꯅꯥꯅꯤꯡ ꯇꯧꯅ ꯂꯩꯔꯝꯃꯣꯏꯗ꯭ꯔꯣ? ꯑꯩꯈꯣꯏꯅ ꯐꯅꯕ ꯍꯥꯏꯕ ꯋꯥꯕꯨ ꯅꯪꯅ ꯁꯤꯗ ꯇꯠꯇꯨꯅ ꯃꯌꯥꯈꯤꯗꯦ. ꯅꯨꯡꯁꯤꯕꯅ ꯃꯔꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔ ꯅꯪ? ꯏꯃꯥ, ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯏꯈꯣꯡ ꯑꯁꯤ ꯊꯥꯡꯂꯨꯕ. ꯉꯁꯤꯗꯤ ꯅꯆꯥ ꯑꯩ ꯑꯋꯥꯐꯝꯗ ꯇꯥꯔꯦ. ꯃꯐꯝ ꯑꯗꯨ ꯂꯩꯔꯨꯕꯗꯒꯤ ꯁꯛꯁꯨ ꯑꯁꯦ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯃꯠꯇ ꯊꯣꯛꯄ ꯖꯥꯠꯅꯗ꯭ꯔꯦ. ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ. ꯑꯗꯨꯅꯤ, ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ ꯋꯥ ꯏꯟꯗ꯭ꯔꯕꯗꯤ ꯁꯤꯗꯒꯤꯗꯤꯅꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯨꯀꯣ. ꯍꯣꯏ ꯏꯃꯥ. ꯏꯃꯥ, ꯅꯆꯥ ꯑꯩ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯗꯕꯅꯤꯀꯣ. ꯃꯥꯅ ꯑꯩꯕꯨ ꯐꯅ ꯀꯧꯕ ꯂꯥꯛꯇꯨꯅꯁꯨ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ. ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯖꯁꯅꯨ. ꯅꯆꯥ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ. ꯃꯁꯤꯗ ꯀꯕꯣꯛꯂꯩꯅ ꯑꯁꯨꯝꯅ ꯋꯥ ꯑꯃ ꯍꯥꯏ. ꯀꯔꯤꯒꯤ ꯏꯆꯥꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯄꯤ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕ? ꯏꯆꯥꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ? ꯏꯆꯥꯒꯤꯗꯃꯛ ꯍꯧꯖꯤꯛꯁꯨ ꯅꯃꯥ ꯑꯩ ꯂꯩꯔꯤ. ꯏꯃꯥꯅ ꯏꯆꯥꯒꯤ ꯐꯅꯕ ꯁꯤꯟꯒꯅꯤ. ꯍꯧꯖꯤꯛꯁꯨ ꯏꯆꯥꯕꯨ ꯂꯧꯖꯒꯦ ꯍꯥꯏꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯂꯩ. ꯁꯦꯜ ꯊꯨꯝ ꯍꯦꯟꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯊꯣꯛ ꯐꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ. ꯃꯃꯥꯅ ꯍꯟꯗꯛ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯨꯔꯩ ꯃꯍꯥꯛ ꯀꯌꯥ ꯇꯥꯅꯤꯡꯕ ꯑꯣꯏꯗꯦ. ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ. ꯏꯃꯥ, ꯃꯗꯨꯒꯤ ꯋꯥꯗꯣ ꯋꯥ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤ. ꯅꯆꯥꯁꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯤꯕꯅꯤ. ꯉꯁꯤ ꯑꯌꯨꯛꯁꯨ ꯏꯃꯥ ꯆꯥꯛ ꯑꯃꯨꯛꯇ ꯈꯔ ꯊꯣꯡꯒꯠꯄꯤꯌꯨ. ꯅꯆꯥ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ. ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯐꯖꯅ ꯑꯝꯇ ꯇꯨꯝꯗꯦ. ꯀꯣꯛꯁꯤꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ. ꯑꯩ ꯑꯃꯨꯛꯇ ꯍꯤꯞꯀꯦ. ꯍꯣꯏ ꯍꯤꯞꯆꯔꯨꯔꯣ.
ꯆꯥꯛꯇꯨꯗꯤ ꯅꯅꯝꯃꯕꯨ ꯊꯣꯡꯍꯜꯂꯒꯦ. ꯏꯟꯁꯥꯡ ꯑꯍꯥꯎꯕꯅꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯆꯥꯔꯁꯤ. ꯍꯧꯖꯤꯛꯅꯅꯦ ꯄꯥꯡꯅ ꯆꯥꯅꯕ ꯍꯦꯛ ꯆꯥꯔꯣ. ꯍꯣꯏ ꯏꯃꯥ. ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯨꯔꯩ ꯏꯃꯨꯡꯗ ꯆꯪꯈꯤ. ꯀꯕꯣꯛꯂꯩꯅ ꯍꯥꯏꯖꯩ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯁꯦ ꯊꯤꯗꯧꯔꯤ. ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯖꯥ ꯀꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯩꯔꯨꯕ ꯍꯧꯅꯗꯦ. ꯑꯗꯨꯅ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯖꯕ ꯇꯥꯔꯕꯁꯨ ꯑꯐꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯠꯕ ꯅꯨꯄꯥ ꯑꯃꯗꯅꯦ ꯃꯥꯕꯨ ꯍꯦꯛꯇ ꯊꯥꯖꯈ꯭ꯔꯒ ꯂꯣꯏꯔꯦ. ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏ, ꯍꯩꯊꯣꯏꯕꯤ, ꯅꯆꯟꯅꯨꯄꯤ ꯑꯁꯦ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯅꯤ. ꯅꯪꯅ ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡꯉꯨ. ꯍꯣꯏ ꯏꯃꯥ. ꯃꯥꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯑꯌꯨꯛ ꯉꯟꯇꯥꯗꯁꯨ ꯂꯥꯛꯇꯦ. ꯃꯄꯨꯔꯣꯏꯕꯒ ꯈꯠꯅꯔꯒ ꯂꯥꯛꯂꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯧ. ꯆꯥꯛꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯣꯡꯉꯨ. ꯍꯣꯏ ꯏꯃꯥ. ꯊꯣꯏꯕꯤꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯍꯧꯒꯠꯂꯤ. ꯅꯨꯃꯤꯗꯥꯡꯅꯤ. ꯃꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯂꯤ. ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯤꯀꯣ. ꯃꯥꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯁꯦ ꯑꯩ ꯇꯥꯕ ꯉꯝꯗꯦ. ꯏꯃꯧꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯆꯨꯝꯗꯕꯔꯣ? ꯐꯅ ꯆꯨꯝꯁꯅꯨ. ꯃꯥꯅ ꯏꯃꯨꯡ ꯑꯁꯤꯒꯤꯗꯃꯛ ꯈꯔ ꯇꯧꯕꯁꯤꯗ ꯃꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯗꯨꯕꯨ ꯄꯟꯄꯗꯨꯅ ꯉꯥꯡꯕꯗꯣ ꯅꯆꯥꯏꯒꯤ ꯊꯃꯣꯏꯁꯤꯅ ꯇꯥꯕ ꯉꯝꯗꯦ. ꯍꯩ, ꯃꯗꯨ ꯍꯥꯏꯕ ꯌꯥꯗꯦ. ꯏꯃꯨꯡ ꯑꯁꯤꯅ ꯆꯦꯡ ꯆꯥꯛ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯥꯅ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯂꯧꯗꯨꯅ ꯆꯥꯛꯈꯨꯝ ꯑꯁꯤꯒꯤ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯔꯤ. ꯅꯪꯅꯁꯨ ꯃꯥꯒꯤ ꯀꯔꯤꯁꯨ ꯇꯧꯕꯤꯕ ꯅꯠꯇꯦ. ꯃꯥꯁꯨ ꯁꯥꯎꯅꯤꯡꯂꯛꯂꯗꯨꯅ ꯑꯗꯨ ꯄꯪꯍꯥꯏꯗ ꯍꯥꯏꯖꯔꯤꯕꯅꯤ. ꯃꯥꯅ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯅꯪꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯒꯗꯕꯅꯤ. ꯃꯗꯨꯗꯤ ꯅꯠꯇꯗꯅ ꯅꯪꯅ ꯊꯣꯛ ꯑꯣꯟꯈꯠꯂꯒ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯕꯗꯨꯗꯤ ꯌꯥꯝꯅ ꯂꯥꯜꯂꯤꯗꯅ. ꯑꯩꯉꯣꯟꯗ ꯂꯩꯔꯨꯕꯗꯒꯤ ꯃꯍꯥꯛ ꯋꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ, ꯃꯁꯤꯗ ꯀꯔꯝꯕ ꯊꯃꯣꯏꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯏꯃꯥ? ꯃꯥ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯃꯍꯥꯛꯇꯤ. ꯃꯄꯥꯝ ꯅꯨꯡꯉꯥꯏ ꯂꯩꯖꯈ꯭ꯔꯁꯅꯨ ꯏꯃꯥ. ꯍꯩ, ꯃꯗꯨ ꯌꯥꯗꯦꯅꯤ ꯅꯪꯕꯣ. ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯏꯃꯧꯗꯣ ꯀꯧꯔꯨꯒꯗꯕꯅꯤ. ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯇꯧꯒꯅꯨꯀꯣ ꯅꯪ. ꯂꯪꯂꯦꯅꯁꯨ ꯃꯕꯨꯡꯗ ꯍꯥꯏ, ꯇꯥꯆꯧ, ꯏꯅꯝꯃꯕꯨ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯁꯣ. ꯑꯩꯗꯤ ꯏꯅꯝꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯏꯅꯝꯃꯁꯦ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩ. ꯏꯃꯥ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤꯁꯨ ꯌꯥꯝꯅ ꯈꯟꯖꯩ. ꯏꯅꯝꯃꯕꯨ ꯀꯧꯕꯤꯔꯨꯁꯨꯀꯣ ꯇꯥꯆꯧ. ꯑꯕꯦꯝ, ꯅꯅꯝꯃꯗꯣ ꯑꯩꯈꯣꯏꯗꯨꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯁꯅꯤꯗ. ꯂꯩꯃꯍꯜꯅ, ꯍꯩ, ꯃꯗꯨ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ. ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯁꯦ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤꯅꯤ. ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯐꯖꯅ ꯍꯥꯏꯅꯕ ꯅꯠꯇꯦ. ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯑꯩꯒꯤ ꯏꯃꯧꯗ ꯈꯛ ꯐꯪꯍꯟꯅꯤꯡꯗꯦ. ꯅꯪ ꯍꯌꯦꯡꯃꯛ ꯃꯈꯣꯏꯗ ꯆꯠꯇꯨꯅ ꯏꯃꯧ ꯅꯨꯄꯤꯗꯨꯕꯨꯅꯦ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ. ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯂꯝ ꯍꯦꯟꯕ ꯇꯧꯒꯅꯨ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯉꯣꯟꯗ ꯀꯟꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏ. ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯕꯗ ꯀꯣꯟꯅ ꯊꯪꯗ ꯈꯣꯝꯕꯁꯨ ꯃꯥꯕꯨ ꯀꯧꯔꯒꯦ ꯍꯥꯏꯅ ꯌꯥꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯈꯣꯝꯕ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯕꯗꯒꯤ ꯅꯨꯔꯩꯕꯨ ꯀꯧꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯅꯨꯔꯩꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ. ꯁꯣꯝꯗꯅ ꯅꯨꯔꯩꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ. ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤ ꯁꯤꯈ꯭ꯔꯕ ꯄꯛꯔꯥ ꯑꯃꯈꯛꯅꯤ. ꯃꯥꯒꯤ ꯅꯨꯄꯤ ꯉꯟꯅ ꯀꯥꯏꯅꯈꯤ. ꯃꯍꯥꯛꯅ ꯉꯁꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯅꯨꯔꯩꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ. ꯀꯕꯣꯛꯂꯩꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨꯗꯅꯤ. ꯅꯪꯒꯤ ꯃꯈꯥ ꯄꯣꯜꯂꯤ. ꯏꯃꯥ, ꯑꯩꯒꯤꯗꯤ ꯌꯥꯖꯔꯦ. ꯅꯨꯔꯦ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ. ꯃꯄꯨ ꯃꯍꯥꯛꯅ ꯃꯥ ꯑꯩ ꯑꯁꯨꯝꯅ ꯑꯃꯨꯛ ꯊꯦꯡꯅꯧ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯍꯣꯏ ꯍꯣꯏ, ꯄꯤꯊꯣꯛꯁꯨ ꯉꯥꯏꯗꯅ ꯀꯩꯅꯣ. ꯏꯕꯨꯡꯉꯣ ꯍꯣꯏꯒꯨꯝꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯅꯠꯇ꯭ꯔో ꯃꯌꯥꯝꯁꯤꯅ ꯄꯥꯝꯅꯔꯤꯕꯁꯦ. ꯏꯕꯨꯡꯉꯣꯅ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯖꯥꯠꯅꯤ. ꯑꯗꯨꯕꯨꯗꯤ ꯃꯥꯅꯕꯨ ꯌꯥꯔꯗꯤ ꯃꯥꯅ ꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯈꯩ ꯑꯩ ꯂꯣꯏꯅ ꯁꯥꯖꯒꯦ. ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯝꯖꯒꯦ. ꯍꯣꯏ ꯍꯣꯏ, ꯏꯕꯨꯡꯉꯣ ꯇꯅꯤ. ꯀꯕꯣꯛꯂꯩꯅ ꯃꯃꯥꯏꯗꯣ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯤ ꯂꯥꯛꯂꯤꯕꯁꯤ ꯎꯗ꯭ꯔꯣ? ꯆꯥꯒ ꯈꯔ ꯊꯧꯔꯥꯡ ꯇꯧꯔꯧꯅꯦ. ꯈꯔ ꯊꯨꯔꯣ. ꯏꯃꯥ, ꯆꯥꯒ ꯌꯥꯔꯗꯤ ꯏꯁꯤꯡ ꯑꯣꯏꯅ ꯈꯖꯤꯛ ꯊꯛꯀꯦ. ꯍꯣꯏ ꯍꯣꯏ. ꯍꯩ, ꯏꯁꯤꯡ ꯑꯣꯏꯅ ꯀꯜꯂꯛꯎ. ꯅꯨꯔꯩꯅ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯏꯃꯥ, ꯏꯁꯤꯡ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ. ꯃꯉꯣꯟꯗ ꯄꯤꯌꯨꯅꯦ ꯏꯁꯤꯡꯗꯣ. ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯁꯤꯡ ꯁꯤꯗ ꯂꯩꯖꯔꯦ. ꯊꯣꯛꯆꯥꯎꯗꯤ ꯅꯨꯔꯩꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯝꯈꯠꯇꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯂꯧꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯀꯥꯎꯔꯦ. ꯅꯨꯔꯩꯅ ꯑꯃꯨꯛꯀ, ꯏꯁꯤꯡ, ꯑꯧ. ꯇꯥꯟꯖꯥꯁꯤꯗ ꯈꯣꯝꯕꯁꯨ ꯍꯦꯛ ꯆꯪꯂꯛꯇꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯂꯩ. ꯃꯪꯒꯣꯜ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯃꯍꯥꯛ ꯎꯏ. ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤ. ꯃꯨꯟꯅ ꯃꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ. ꯀꯕꯣꯛꯂꯩꯅ ꯃꯆꯥꯅꯨꯄꯤꯗ,
Nuray, nang sida phamlu law. Ibungo siga masak khangnawo. Sil thunga yamna paikraba. Mamingna thokjaw. Ibungo sina nangbu magi nupi oina lawjarage haidana haiba lakliba wari sano. Waya si khomba sutai Nuray su karino khangde nokfei tawna lay. Nuray gi mataw adu ubada khomba mahaki thamoide kaire. Makhong adu mahak thangsinba ngamdraduna mafam adudagi mahak ngamai leiduna thorakle. Thokjawna hai. Nangi ngaksam asida Sanjremi pareng amatang sirabadi onthokna phajarani da. Nuray, nangidamak aina phajaba Sanjremi pareng ama athubada sarage. Nangbu kari khalige. Nuray kari sukhumde kabuk leina masanupida ingit tawi. Hoi hayo si hoi hai khuni nangbo. Maso haiba taki. Hoi. Thokjawna. Adudi aina so yare haina khalage ko Nuray. Kabuk leina momonokduna ichatani somdana khomba wakhaladu mawon khanduna mayum tamna chatli mahakna khali oh masi oira boyko nupigi thamoi se asumna to boireko asuk thuna magi saklona ma Nuray tangna khalibu khalasibu karino nangbu tasennai kunda saurabra Nuray karino nangna toribusibo horen iman hanglaklagana karino aina khumkadabasibo asuk thuna onma nupigi thamoi nupigi thamoibu apaiba laisilni palefam khangdana paiduna leiba amani haina magi thamoina khankhre Nurayna asumna asuk thuna tawramgani haibadi bahak nongmuda khalude thasu thajarude asawbani heman khiduna mafamna wahai khradu sauna hairubani mabu punsigi thadoke hainadi mahak khanba leite adubu ngasigi Nuraygi mataw asina magi thamoibu tasengna kaihalle Makhong thangduna asum lakpana hojikti mahak yauri. Mamai mamit adu imakmaksina mahak mayumda sangi. Mamagi nakta mahak tapna phamthai masagi mataw aduda hai. Ibungo kamdaure mahabu puraktrabro. Khombana mamittagi mapi sinthana hai. Ima nupigi thamoise asi uripane. Pumnamak asi kauthokduna mahakti lamlanba kanamaga nokmi lehore. Ha Aigi imong nupibo nangna haribo wafam asibu karino ima nachagi thamoise khangba ngamdi mahakna sumna tawkigani haiba ai sukha thajarudi nupigi thamoise akakpane karangda inakta nangna chalamba nungsibi leirang mahakto ngasina malang mada humduna lamlanba kanabagi manakna satun leiramne apaiba laisilgi thamoine madi nupigi thamoibu Nachaingna thajaba kamlaroi Leimahalsu haifam khangdri khombadi asi haiduna kapsai Numit kharani haujingkhri nongma numit amani Nuray masada phi mayanduna mapana tholei thabak ama chatke haina tawribani kabok leina masana pida yengduna kadaidano thabak ama chalugi tawba karigino nangna phige ilibaduna imana nangonda kari hai phi inba yarai leisabi magumna leyo Ima, madu nasa pamsade. Karigi pamdabano, nasagi amubu sakta madubu, nasana takthok jarage haina khalibro. Ima, nama aina haribasini. Iliba pido yam thuna lawtho. Ima, ai ngamloi. Karigi ngamdaba. Asi haiduna, makhutuna, masana iliba piduda tapaiduna singi. Yare sano, ngasidagine pi inba yaroi. Nuray mahak karisu tawba ngamdre mahak thongal tamna thokre. Lambi matai aduda mahak chali. Masida Nurayna leisadu leiringai matamdagi ngawjaraklaba khoimuna Nuray ubaduda magi khongbu sauthoiga loinana matungde hekta inai khoimuna hai. Nuray kaino pigamte indine nangbu leisabi mo oirabo. Nuray mahak kari sukhumdi khoimuna amuka. Adu ordi fareda. Ai ngasisu nangbu pamjari. Nungsiri. Nangbu ngari ni Nuray. Nurayna mamai sat onthoraktuna. Takhoibo kaino aibu usitribra. Leisaringai matamdasu nangmu phangaude Nuray nang sawbu yade ngasidi nangbu hekta pharage aikhoida oina chalase nangbu luna tawbidoini da nganglibu wado khatharaga ngangbiyo itungde idarakano hainade karigi hainadaba nangbu hekta pharadawni asi haiduna Nuraygi makhut aduda ta paiduna hekta singi sauthoisu chingba yausili Nurayna kaino taisibo thado
ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯍꯌꯦꯡ ꯆꯥꯕ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯩ ꯌꯨꯝꯗ ꯆꯠꯂꯗꯕꯅꯤꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯅ ꯅꯨꯔꯩꯕꯨ ꯁꯤꯡꯗꯨꯅ ꯐꯥꯗꯨꯅ ꯄꯨꯔꯤ ꯇꯥꯟꯖꯥꯁꯤꯗ ꯈꯣꯝꯕ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯍꯦꯛꯇ ꯐꯨꯔꯝꯃꯤ ꯈꯣꯏꯃꯨꯒ ꯆꯥꯎꯊꯣꯏꯒꯁꯨ ꯊꯣꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯝꯕꯗ ꯈꯨꯠ ꯊꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗꯦ ꯈꯣꯝꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯞ ꯇꯥꯃꯈꯩ ꯄꯨꯊꯩ ꯑꯗꯨꯛ ꯂꯝꯆꯠꯂꯨꯗꯕ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤ ꯑꯃꯇ ꯐꯪꯗ꯭ꯔꯕ꯭ꯔꯥ ꯈꯣꯏꯃꯨꯒ ꯆꯥꯎꯊꯣꯏꯒ ꯆꯠꯈꯤ ꯈꯣꯝꯕ ꯃꯥꯁꯨ ꯅꯨꯔꯩꯗ ꯍꯥꯟꯅ ꯌꯦꯡꯗꯅ ꯃꯃꯥꯏ ꯂꯩꯈꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯔꯩꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯅꯤꯡꯅ ꯃꯈꯣꯏ ꯇꯥꯆꯧ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯈꯣꯝꯕ ꯃꯥꯒꯤ ꯊꯃꯣꯏꯅ ꯀꯌꯥꯗ ꯄꯦꯟꯖꯔꯤꯕ ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯑꯃꯨꯛꯀ ꯊꯥꯡꯉꯤ ꯅꯨꯔꯩꯅ ꯑꯃꯨꯛꯀ ꯃꯈꯣꯏ ꯇꯥꯆꯧ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯈꯣꯝꯕ ꯆꯞ ꯂꯦꯞꯄꯤ ꯅꯨꯔꯩꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯇꯥꯆꯧ ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯝꯕ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯁꯨ ꯄꯦꯠꯊꯔꯤ ꯃꯥꯕꯨ ꯍꯧꯒꯠꯇꯨꯅ ꯁꯤ ꯍꯧꯒꯠꯂꯣ ꯑꯗꯨꯅ ꯇꯧꯍꯩꯗꯦ ꯑꯩ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯪ ꯂꯥꯟꯗꯦꯅꯦ ꯅꯨꯔꯩ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯕꯨ ꯄꯨꯕꯤꯔꯣ ꯌꯨꯝ ꯑꯗꯨꯗ ꯑꯩꯕꯨ ꯄꯨꯕꯤꯔꯣ ꯅꯨꯔꯩ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯗꯨꯗ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯈꯥꯡꯗꯨꯅ ꯑꯩ ꯂꯩꯖꯔꯒꯦ ꯁꯤ ꯑꯩꯕꯨ ꯄꯨꯕꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯔꯩꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯔꯩ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅꯁꯨ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯨꯄꯤꯒꯤ ꯊꯃꯣꯏꯕꯨ ꯑꯄꯥꯏꯕ ꯂꯩꯆꯤꯜꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯗꯣ ꯃꯗꯨ ꯂꯥꯟꯒꯅꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯤ ꯂꯩꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯄꯅꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯁꯦꯡꯂꯕ ꯂꯥꯏꯖ ꯏꯁꯤꯡꯒꯨꯝꯕꯅꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯊꯃꯣꯏꯅ ꯇꯔꯨ ꯇꯔꯨꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯅꯥꯝꯇꯅ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯉꯝꯂꯣꯏ ꯅꯨꯔꯩꯅ ꯏꯃꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯔꯩ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ